Kuki khutlai paiba shingna drone shijinnaduna chatharakhiba bomb ge attack ta Leikhidrabi Ngangbam Surbala ge machanupa ahal amasung Macha nupida tha Khuding educational financial support oina lupa lishing mathangsitna chahi ani chupna Piragani haina Egalitarian Manipur da Altruists EMA Trust na laothokhibaga loinana tha asigi educational financial support ke shenpham khutshinnakhre EMA Trust ki team amana ngarang Surbala gi yomda hakthengna tengbang pibagi khongchat aduda Trust ki maikaidagi Leikhidrabi Ngangbam Surbala gi machanupa Ngangbam da chahi ama chupna pigadaba educational financial support ki tha asigi shenpham ado mahak masada khutshinnakhre loinana Surbala gi machanupi Ngangbam ki oina chahi ani chupna pigadaba financial support ki tha asigi oina pigadaba shenpham ado bahaki apokpaki account da transfer tawkhre haire tengbang khongchat aduga mari leinana EMA Trust ki trustee member amana hai Kuki khutlai paiba shingna drone bombing tawduna chatharakhiba attack aduda Leikhidrabi Surbala gi yomda trust asigi mihut singna hakthengna chatuna yengsilaba matungda Surbala gi lehoriba macha ani asida educational support asipi nabab grep lawbane machanupa ki oina de educational support ase chahi amagi pigane machanupi ki oina chahi ani chupna educational support pigane hariba support ase hariba chahi asidagi makha tana sangdoknabasu khonagane tengbang ase EMA Trust amadi supporter singna panglakpa matengna angamba mateng ase pibane Trust asina khonariba sing asida miyamna su support obi haida phongdokhe panba yabade Trust asina ki layengbada mateng oinaba lupa lishing kun mateng pangthre amaromda Trust asina hojik lamdam asida thokliba irang asigi chaitheng phanglaba mahiroi punna kunthra manga da sponsorship tawduna educational financial support sing khutshinnakhre haire